Maming leiraba Bollywood actor Irfan Khan laikhidrei. Maming leiraba Bollywood actor Irfan Khan ngasi Mumbai gi Kokilaben Dhirubhai Ambani Hospital da laikhidrei. Mahak ngarang colon injection tawrakpadagi hospital asigi ICU da admit tawkhibane. Tungda layengba ngamdara ngasi ayuk laikhidabane. Sahin yangkhai mari suraba actor asigi imung manungna thadorakpa statement gi matungina imung manunggi miyoi singna actor asigi aroiba miku phauba lamina khibaga loinana masagi anabana maram oiduna laikatnaba ngamdana hospital laikhidabane hairi. Irfan Khan Mumbai da thakharagi mamangda halaki mahak London da cancer tumor gi layeng lambane. Actor asina mahaki loinabi sutapa amasum masanupa ani thamlamki. Irfan Khan kumza English ingani gatara nipan gi March thada neuroendocrine tumor diagnose tawki adugi matungda mahak London da layeng musatki mahaki sahi maudraga manga suraba apokpi mama Saida Begum na haukiba thangja numita Jaipur da laikhidabane. Lockdown leibana maram oiraga Irfan Khan Jaipur sakhide adubu mahakna video conference ki kuthangda aroiba ikai khumnaba pikibane. Aroibo oine actor asina film Angrezi medium da namki mahaki thaganingai film kharadi Magabul amadi piku film ni mahakpu film Pan Singa Tomar gi Mata National Award piki Islam Dog Animal Inferno amasum Life of Pi film singna mahakpu malemda sakhanghanki haina su phongdoraki.